Howzek ngahaki mamangda Ukhrul District ki Sangkai Village National Highway 202 da Central Security Force amadi Kuki anigi marakta Erang thokhre. Central Force na mobong kapada Kuki gi nupi mangarom aswapa nangkhre hari makataba update ngaminase. Kuki terrorist sing na nongmai kapkhre Thasigi kun gataru ke ayukta none district ki khawpum PS na konba goitang doi khanjang khul anegi marakta labukta chatsaba matai manaw amasung masanu patam na kuki terrorist na nongmai kapsilakhre matung ngara ayuk pung tarum khairom tarak padana police station asimang na konba jawjang te amasung jado nang market manakta su kuki terrorist na nongmai round nipan mapan ron kablak padagi manak nak padalaiba khunja sing me paina khrei Pau sitabdagi state amadi Central Force sang sinduna thi humbagi thabak chathabaga loinana makhata na thohaning ta thodok sing thohandana ba section thorang laukhat khiare nakala maromdana lanjen naruba sing masagi hanagi khunda hanjunna ba haure haire kumja 2023 gi May 3 dagi Manipur thoklebe Erang asina maram oiraga lanjen naruba maitai khunja sing dana tana koki khunja sing su masa masagi khunda hanjunna ba ngarang dagi haukre Sursanpur Kaksing amasung Bisnupur district ka tainana lairiba Samulamlan block ki manungsanba odang khungi lanjen naruba khunja sing ngarang dagi khun aduda amohana khunda laita ba haukibane Nexting yumbi ama yungladuna amasung laison tension pang thoklaba matungda khunna duda mioising nauna khunda laita bagi thoramadu MLA Paulelan haukibna haudokhi haide khunna si kumja 2023 gi May 28 gi khunta klan siduna leirakpane Erang aduda khut thongnarakpadagi khunja sing kiduna lanjana khibadagi khunna du me amata laitana lakhe khungi khunja sing na hai Erang aduda yumne phu hena ama ata thokhe yum khara kaktama ama ata thokhi de haide Khunadu ki village chef Jamilun Haukib na hai MLA District Administration Civil Society Organization amasung Village Authority ki maikai dagi khunda laita na ba thausul paikhat piduna khonarakpadagi khunja sing khunda amuk hanjanba phangba se nungai ba phawi hai ke local authorities singe maikai dagi yumne phurom nauna sare amasung atai yum tarana Pradhan Mantri Awas Yojana gi makhada sabane ngarang dagi khunda nauna changbagi thoram adu da Kuki Civil Society gi luchingba sing mahiroi lup sing amasung nupi luchingba sing su sarukya ke haire mofam khangdriba taruk phanghanbina ba kaptuna haijakhre haire CM na makhanda chatuna konsa khungi lanjanariba singa unakhre mafam khangdriba taruk phanghanbina ba kaptuna haijakhre haire Chief Minister Yumnam Khemchana ngarang Kangpokpi district ki manungchana leiba Sokle Naga khunda chatuna handakta Kuki khulai faiba singna phajiluraga thadorakpada yauba konsa khungi nupi sing yauna IDP singa hakthengna na unakhre haukiba May 13 da Kangpokpi district ki leilon bai fai Kuki khundagi Kuki khulai paiba singna phajilubadagi thadorakraba konsa khulgi naga nupi sing aduga Chief Minister ga close door da udaduna warisana ke kari wari sana ki haiba sabsana khangdrabasu makhoiga punna phaminaraga mafam khangtana leiriba nupa taruk puthokpinaba nupi singaduna mamittagi mapi tana Chief Minister da haijaki haire konsa khulgi phake batarani pangi manungda taruk mafam khangtana leiriba da senabane haina singnabane haiba mioi madi security force na phagale haina Chief Minister YKM chana phongdokpagalunana konsa khungi mi taruk phajin kibadu Manipur lengang yamna hakchinna laubaga Fangnaba security force na thi humbagi thabak sing kanna made leptana sathari haba wafam su thamke Mamit makhut punsinduna phajilobadagi thadorakraba Nagami cham tarani thoiga Chief Minister ga hakthengna na unakhiba aduda Nagami cham taruk hingna natraga sina phangbagi matangda de haiba ngamdre haina Chief Minister na phongdoklam le haire Amaromda konsa khulgi khunja Simon Chawang na pawmi singda hai makhan khulda konsa khulgi miyoi kya lanjana duna leiriba amade mafam khangdriba mioi taruk ki matangda Chief Minister na chenaba miyoi sing phaduna cherak pigani haibagi thajaba piramba khangna tana angamba mateng pangani haina phongdoklamkhe micham taruk thadoroktir phawba makhata na makhal kiyagi khongjang sangsin ki gani hairakhe Delhi da phakiba taibangan ba Imphal da purakadauri hairi Counter Intelligence Special Cell New Friends Colony New Delhi gi team amana May tarukta Delhi dagi faraga hojek Tihar jail da leiriba KCP taibangan ba group ki chairman ni haiba Haubijam Dilip Alice taibangan bagi production warrant pibina ba sungjamai police ki SDPO na tharakpa wakat special court NIA Imphal West ki court na ngarang ayaba pi khrei
Production warrant pibinaba application adu SDPO na BNS ki makhada accused ni hariba kaibulam jawdagi haujikna Bisnupur awang lekai da laiba haubijam Dilip Alice taibang anba apoko laikhidraba kunja babu gi mathakta quarter tharakibane haukiba kumja 2023 gi August tarani fanda Imphal West Commando gi team amana KCP taibang anbagi kadar mari singjamai sagurak pom lekai digi phaki haba wapam quarter State ke special PP na thamkibaga loina miyoi singa du hangpa hongsa thabada makhoi singa du KCP taibang anbagi active cadre ne amasung makhoi taibang anbagi makhada Imphal area amasung masigi akoibada leiba mafamsingda sen gi demand taunaba lakpane haidoraki haiba wafamsu thamke taibang anba phakhiba matungda security agencies singna group asiga mari leinaba support structure sing amasung ahenba operative sing masak khangdoknaba thijinba haukre hairi loina Imphal da purakadauri haire Senapati dagi mamai laiduna hankiba gari chahunga hompu manga sukre haire Kuki NP Manipur na total shutdown ki khongjang sangsalakpadagi Imphal yausilakpa ngamdana Senapati district ki tongan ba NS2 gi paring da panduna lerakpa gari chatruka hompu mari rong gi manungda mamai leiraga hankiba gari ngarang numidang waram phawbada chahunga hompu manga sukre haire Sara helamba mahairoi manga laika nakre general strike ko krahade Kaksing Higher Secondary School Kaksing ki principal bu Manipur government na haukiba me kunga mathoi da thokiba order amagi matungina atopa da transport taukiba bu yaning da ba phongdoktuna school asigi mahairoi singna me kunga ni thoi da gi class boycott tauba yauna makhal makha kya ge khongchang sangsan ba haukiba du da government ki maikai de gi hauju phawbu da positive oiba response amata pidakta badagi nahan da gi matam kaktana chara henba gi khongjang sangsan kiba du ngarang su makha tana sathare khongjang adu da saruk yareba mahairoi nupi masa manga hospital da arubo phibam da laikana ri haire Kaksing Higher Secondary School gi students union gi maikai de gi phongdorokpada mahairoi singna sangsilaba khongjang singa sigi saru ama oina mari lenaba department sing da piba yaba memorandum pisilaba so haujuk phawba government ki maikai de gi positive oiba response amata pirak palaitre serak sida mahairoi sing gi bahut mehut singna concern MLA Dr. Usam Deven masama unaba satpa matamda unabagi khudong saba pirakhide tha kharagi mamangda MLA masamak na so education gi commissioner amadi director da principal asibu satkhinaba nakoinana dio iramba mahiroi singna thengnare haire school asida rajniti gi oiba akhuba me yang posilaktona school asigi hana leramba academic atmosphere da singnara kwasi laibak thibani paliba government gi maikai gi positive oiba response pirak tripawba ngarang ahing nungyai dagi kaktana kaksing pomba general strike tauragani haina Kaksing Higher Secondary School Students Union gi maikai dagi phongdokhre hare Nakala moromda Kaksing Higher Secondary School gi principal transfer taubagi matangda mahiroi singna changsilakleba khongjang asida noma gi mahiroi kya hospitalized tawrakpa loinana mahiroi singgi academic atmosphere da sauna akaiba thokleba sigi matangda Kaksing da leiba CSO sing amade nupi lup singgi oiba mifam amangarang library and information center Kaksing da pangthokre loina athu matamda Kaksing Higher Secondary School gi principal transfer taubagi watho asigi warasin pubiraktuna ingtapa academic atmosphere ama ohanbio karigumba school asigi oiriba phiba masigi solution ama lakleba me kunthra phawbagi manungda government na puraktrabadi Kaksing gi CSO singna makhata na khongjang sangsilakloi haningai leite haina so zero sina makhata rakle Kuki NP Manipur da hayeng nationwide rally chatka daure Thasigi taram do the sakhang da khulai paiba singna thadau church leader ahum hat kiba masung Kuki jo khunja sing phajinduna thamkhiba gi bayokta Kuki NP Manipur na senduna me kunthra da nationwide rally chatkani haire kemna thadorok serol gi matungina Reverend B Silau Reverend Kaigolun amasung pastor Paugulen mihat na maram oiraga Kuki jo community singi manungda leiriba pendaba singi matangda Thasi kunga tarukta Kuki NP Manipur amasung civil society organization singi oiba mifam ama pangthok laba matungda rally asi pangthok naba warep laubane rally asi lebas gi tongan mafam singda sab manaba banner amasung theme gi makhada pangthokane rally asi da sijinaga daba banner amasung theme adu saruk yaga doriba organization singda circulate tawgane rally asi da lebas gi tongan mafam singda leiriba Kuki jo civil society group students body women organization youth group church samsung community lising basingna saruk yabiyo haina appeal taure naga taruk sinarakna ba ansamna numit marini gi ultimatum pikre
Kuki chingna phajinduna thamliba Naga ki miyoi taruk adu khusinnaraknaba All Naga Students Association Manipur anchamna numit marini gi matam thakre karigama numit marini asigi manungda miyoi sing adu thadoraktrabadi state lengak boycott tawragani haina laukthokre Senapati District Headquarter the pangthopa pawgi mifam amada ansanggi President T.S. Angtesang maring nahai Naga ki miyam asi santi pamba kangbu ni Manipur lenga amasung UNC gi marakta phajinduna leiriba Naga gi miyoi taruk adu khunsinnarakpagi matangda laikhiba yanaba wafam adugi matungina ansamna sumasigi unit president singi presidential council gi mifamda hiramasida UNC na lorokpa khongthang adugi matungina chanaba warep laukhibane Naga ki miyoi taruk adu mafam khangdana lerakliba si numit 15 ni mapung pharaklei haujuk phawba makhoi gi mari makhong khangdana leidi UNC ki warep ki matungina ansam ki president na Manipur lengak tamiyoi sing adugi status sing adu khanganaba taksin khibane masi yenglaga ansam na miyoi taruk adu khosinanaba Manipur lengak na numit mari ni gi manungda khosinanaba ultimatum adu pisin khibane karigumba numit mari ni gi manungda miyoi taruk adu khosinnarak trabadi Manipur lengak ki thabak thorom sing ansam na boycott tawnaba phirep lauragani haina phongdokhe Naga MLA sing phawba yumnam khamsa na lusing bolenga asi sagatpa toktuna achumba langla langjin puthokna miyam gi khongjang asida sauganaba hairakpo phawba yai haina phongdokhe miyam gi punse amasung lanthong ngak sen ba haibasi lengak ki mathaune adu moina mak lengak na khongthang sing lokotpa ude asigama pheba masida ansamna lengak na thamoi sengna haijaduna Naga miyam gi apamba do thabak oina onthok pirakani haibagi thajaba lei haike Mawong sumdana missing hengalakpa thingnabagidamak lo mathau tarakpa yai haina Amit Shah na phongdokre lo na yada mawongda sangsilakpa amasung atay mahausagi manadaba thawong kiyana maram oiraga missing hengalakpa thingnabagidamak semkhiba High Level Committee on Artificial Demographic Change na issue asi thengnanabagidamak lo mathau tarakpa yai haina Union Home Minister Amit Shah na phongdokre Amit Shah na hai karigma lo na yada mawongda changlakpa singna masa matomta laiba asi thadoktuna chatkrabadi West Bengal government na makhoigi mathakta case file tawroi makhoi chatkinabagidamak mateng pangani lupa koti sahungani phuromgi chakot thorangi project khara sangaba masung ure uyung tangbagi thoramda sharuk yaraduna Amit Shah na hai Supreme Court ki retired Judge Prakash Prabhakar Naulekar na lusungba committee asigi report ado sahi amage manungda pisilhangane High Power Committee asina mawong sumdana missing hengalakpa asigi matangda committee asina leba asigi mafam sinba thungna yengsingane hairiba thaba asida law gi mathau tarakpa yai maramadru mathau taba si sem sanabagidamak honagani haide government gi maikaida gi dimitop sing asi khandokpaga loinana leba asidagi mathang manau naina tanthokigane haujukti West Bengal da TMC gi government na Bangladesh dagi lakpa amasung assembly gi mikhal loikhra matungda ahongba si lakhibani haina Amit Shah na phongdokhe panba yabade West Bengal mikhal mamangda BJP na leba asiga Bangladesh ka taina bangam khoi gi saruk sing am khoi sambal khaba haukibaga loinana ayamba thabak sing hauragani haikibane Amit Shah na West Bengal ki Chief Minister Sobendu Adhikari bu thagatpa phongdokpaga loinana government samkhibaga numit 8 ni ki manungda BSF da lam acre 7 silakhre masigi mathakta chicken neck corridor da lam hectare chamaga kunma thoshu India government da sinakibane hariba mafam asina India ki mapung oiba sarukta awang nopok ki sana halibane haujukti lo kaina sangsilakpa singna masa matomta Bangladesh da hankiba haure adubo mamta gi matamda di lo kaina status da mitop changlakibane West Bengal da detention center sing thamlabasu government na lo kaina sangsilakpa singna masa matomta masagi maramdamda halan khigadabane hariba thaba si identification drive chathadringai gi mamangda masa matomta tawgadabane haina Union Home Minister Amit Shah na phongdokhe Question paper plan da puna balagana khanakre lakliba June kunma thoida amohana pangthokadoriba net UG gi question paper makhata na lek oidana bagi pandamda lengakna Indian Air Force ki mateng lautuna plan da puraba matung exam center da yohanaba khanakre hari report asigi matung ina handak pangthokiba net UG ki exam da question paper leak oibagi wathok lakpadagi exam ase amohana tawnaba phirep laukhibane net UG ki question paper plan da punabagi matang da khanakiba da Defense Minister Rajnath Singh amadi Union Education Minister Dharmendra Pradhan amadi Information Minister Jyotiraditya Su Sarugya ki hari Bangladesh da itki lai da kanaba puthorokpa iroi ama Donald Trump manbagi damak hatana zoo da thamkhre hari Bangladesh da khundariba Muslim phurukki mioi million chamaga humdra romna pangthokpa 8
al Adha gidamak lai da katnaba puthorkiba iroi amaki masam US ki President Donald Trump ka asuki matek manabadagi social media da viral oiraktuna khonglai thuna malem sin thungna sandokibadagi Bangladesh lagangna khut thingjilaktuna hadiba Donald Trump manba iroi ase harhan khidabaga loinana Bangladesh ki National Zoo da thamduna yengsenaba yathang pikre keji chatre lomba albino buffalo asigi makok ta hawba masamase awawba hangama palmasu oiduna US President Donald Trump ki blunt masangga sap manabada natana samhat phawba manabana maram oiraga viral oirakibani haiba iroyase Eid al-Adha gidamak hananaba thawrang tawringaida Bangladesh lengakna khut thingjinduna haran khidabane Donald Trump manba iroyase Bangladesh ki National Zoo da thamlagani amasung zoo asige curator Atikur Rahman na iroi asi tek takaidra amasung masama uphana thamgani haina miyamda phongdorakhe iroi asi Bangladesh ki National Zoo da pu khidringaida maikai kyadagi miyoi kyana thomjanarakuna photo kapna bahaurakhe sahi kontragani pan suraba iroi asi ki mapu Ziauddin Mridana phongdokibada iroi asi ki top topa masama sibu yengloraga kairoi lekaida mayamna mahakpu Donald Trump haina mengthon bikhe hare Myanmar की मिलिट्री ने चीन स्टेट ऑपरेशन चथबद लानमी क्या सीरे हरे Myanmar की मिलिट्री ने साउदर्न चीन स्टेट चेल अनिरो मिलिट्री ऑपरेशन चथरपदा रेजिस्टेंस फोर्स ना अकनमो ओंगदा लानथेंगनरपदगी Myanmar मिलिट्री की लानमी क्या सीरे अमसुंग असोपन यावरे हरे Myanmar की रिजिम ने चीन स्टेट की सो अमदे सोपियू टाउनशिप द लेबर रेजिस्टेंस फोर्स सिंग टारगेट तौदना ऑपरेशन चथरखिबने अदुबु सो टाउनशिप द रेजिस्टेंस फोर्स ना Myanmar मिलिट्री की लानमी क्या हाथ पंगमख्रे सो टाउनशिप की लानफम ओरिबा Canpetlet front na military ki lanmi chambre rom deploy tawbada lanmi kya sikhibadagi Myanmar ki military na front line ki makhoi ki lanmi withdraw tawduna makhata na resistance force da landra jingaida reinforcement kauna ba thawrang khre hari atopa lanpham moriba Mindat front na Myanmar ki military na strategic oiba khungang amabu resistance force ki makhotagi loksinna ki tama khungang asiga nakna na leiba kangi kaubo mapham amada bunker saduna amasung lanban semduna thawrang tawduna leire charas da military ki lanmi chahum rom reinforcement oina so township rom da sanction khre hairi haujuk phabu ki oina di military ki maikai da ki lanmi kya si khrabagi habi ki chap chaba masing khangbangam dre anakpoda leiba misam yamna di matupi haina khangna ba mapham amada military na hauki balewa Namita bom kontra ki mathakta nongthakta ki thadaduna landa ki haire haujuk phawbda chin state da sathaba military operation da misam 13 thoisu sikre haire